ꯃꯔꯦꯛꯁꯦ ꯐꯖꯅ ꯀꯥꯔꯦ ꯍꯟꯗꯛꯇꯤ ꯇꯨꯅꯤꯡꯈꯣꯛꯇꯣ ꯉꯁꯤ ꯈꯤꯇꯪ ꯃꯌꯥꯝ ꯃꯍꯥꯎ ꯌꯦꯡꯕꯤꯔꯣ ꯈꯖꯤꯛ ꯈꯖꯤꯛ ꯍꯥꯞꯆꯔꯕꯅꯤꯀꯣ ꯌꯣꯟꯕꯩ ꯅꯠꯇꯕꯗ ꯏꯆꯦꯒꯤ ꯑꯝꯇ ꯂꯩꯇ꯭ꯔꯕꯣ ꯑꯃꯨꯛ ꯂꯩꯍꯧꯗ꯭ꯔꯕꯣ ꯃꯣꯏꯒꯤ ꯃꯔꯤ ꯍꯥꯏꯕꯗꯒꯤ ꯁꯤ ꯄꯣꯠ ꯈꯨꯌꯣꯟꯁꯦ ꯆꯍꯤ ꯑꯃ ꯆꯥꯟꯅꯗꯣꯔꯤꯗꯣ ꯑꯩꯅ ꯑꯣꯏꯅ ꯌꯣꯜꯂꯦ ꯉꯁꯤꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯑꯃꯨꯛ ꯍꯋꯥꯏꯖꯥꯔ ꯀꯥꯏꯕ ꯍꯧꯔꯒꯦ ꯁꯦ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯩꯈꯣই ꯄꯨꯊꯣꯛꯑꯒ ꯊꯝꯖꯔꯕꯅꯤ ꯉꯥꯔꯨ ꯐꯥꯒꯅꯤ ꯉꯁꯤꯒꯤꯅ ꯑꯃꯨꯛ ꯗꯥꯎ ꯀꯃꯥꯏꯅ ꯇꯧꯕ ꯍꯋꯥꯏꯖꯥꯔꯁꯦ ꯐꯖꯕ꯭ꯔꯥ ꯐꯖꯗꯕ꯭ꯔꯥ ꯌꯦꯡꯁꯤꯀꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯍꯋꯥꯏꯖꯥꯔꯁꯨ ꯆꯞ ꯃꯥꯟꯅꯗꯦꯕꯀோ ꯈꯤꯇꯪ ꯍꯦꯟꯅ ꯃꯁꯛ ꯐꯖꯕ ꯑꯗꯨꯒ ꯈꯤꯇꯪ ꯑꯃꯨꯛ ꯃꯁꯛꯁꯦ ꯐꯕꯗꯤ ꯂꯣꯏ ꯐꯖꯔꯁꯨ ꯈꯤꯇꯪ ꯍꯟꯊꯕ ꯃꯤꯗ ꯃꯁꯛ ꯃꯥꯟꯅꯗꯕ ꯑꯗꯨꯃꯥꯏꯅ ꯑꯧ ꯉꯁꯤꯅ ꯑꯃꯨꯛ ꯃꯁꯛꯁꯤꯡꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯌꯦꯡꯉꯁꯤ ꯃꯅꯝꯕꯣꯛꯇꯤ ꯄꯥꯏꯊꯣꯔꯛꯑꯦ ꯉꯁꯤꯅ ꯍꯦꯟꯕ꯭ꯔꯥ ꯅꯨꯡꯁꯥꯁꯤꯅ ꯍꯟꯗꯛꯁꯤ ꯅꯨꯡꯁꯥꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯆꯠꯇꯅ ꯅꯨꯡꯁꯥ ꯀꯟꯕ ꯃꯐꯝꯗ ꯇꯧꯕꯅꯦꯕ ꯃꯊꯛ ꯀꯥꯈꯠꯂ ꯑꯁ ꯉꯁꯤꯗꯤ ꯐꯖꯔꯦ ꯉꯁꯤꯅ ꯍꯦꯜꯂꯦ ꯅꯍꯥꯟꯈꯩꯗꯒꯤ ꯍꯦꯜꯂꯦ ꯆꯨꯁꯤꯜꯂ ꯃꯊꯛꯁꯦ ꯃꯁꯛꯁꯦ ꯎꯕꯗ ꯑꯗꯨꯝ ꯈꯪꯗ꯭ꯔꯣ ꯉꯁꯤꯅ ꯍꯦꯜꯂꯦ ꯍꯋꯥꯏ ꯐꯖꯕ ꯃꯌꯥꯝ ꯗꯥꯎ ꯌꯥꯗꯧ ꯃꯥꯜꯂꯦ ꯍꯋꯥꯏ ꯃꯁꯛ ꯐꯖꯩ ꯃꯔꯤ ꯐꯖꯁꯦ ꯀꯩꯅꯣ ꯇꯧꯕ ꯑꯁꯤ ꯀꯩꯅꯣꯗ ꯐꯤꯗ ꯈꯤꯇꯪ ꯄꯛꯎꯔꯤꯁꯤꯅ ꯑꯩꯈꯣꯏ ꯁꯔꯨꯛ ꯑꯣꯏꯗꯣꯔꯤꯕꯅꯤ ꯍꯣꯔꯦꯟ ꯂꯥꯗ ꯄꯛꯄ ꯁꯔꯨꯛꯁꯤꯒꯅ ꯀꯩꯒꯤꯅꯣꯗ ꯃꯌꯥꯝꯒꯤ ꯁꯤꯗꯅ ꯃꯌꯥꯝ ꯑꯅꯤꯁꯨꯕ ꯑꯃꯨꯛ ꯌꯦꯡꯉꯁꯤꯀꯣ ꯑꯍꯥꯟꯕꯁꯤꯃꯗꯤ ꯌꯥꯝ ꯐꯖꯔꯦ ꯍꯥꯏꯗꯤ ꯅꯍꯥꯟꯈꯩꯗꯒꯤ ꯃꯁꯛ ꯐꯖꯕ ꯍꯦꯜꯂꯦꯕꯀꯣ ꯑꯍꯥꯟꯕꯁꯤꯃꯗꯤ ꯑꯅꯤꯁꯨꯕꯁꯤ ꯁꯤꯁꯨ ꯐꯖꯩꯌꯦ ꯇꯨ ꯃꯌꯥꯝ ꯐꯖꯅ ꯃꯔꯦꯛ ꯀꯥꯔ ꯂꯩꯔꯤꯁꯦ ꯍꯟꯗꯛꯁꯤ ꯅꯨꯡꯗꯥꯡꯒꯁꯤ ꯏꯁꯤꯡ ꯑꯁꯥꯕꯗꯒ ꯃꯊꯛꯇ ꯊꯝꯗꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯕꯅꯦꯕꯀꯣ ꯑꯗꯨꯅ ꯍꯟꯗꯛꯅ ꯑꯅꯤꯃꯛꯁꯤ ꯐꯖꯕꯁꯦ ꯍꯟꯗꯛꯅ ꯍꯦꯜꯂꯦ ꯆꯞ ꯃꯥꯟꯅ ꯐꯖꯕ ꯍꯥꯏꯇꯥꯔꯦꯅꯦ ꯍꯟꯗꯛꯁꯦ ꯑꯗꯨ ꯃꯌꯥꯝ ꯌꯥꯝ ꯐꯖꯩꯀꯣ ꯃꯔꯦꯛꯁꯦ ꯐꯖꯅ ꯀꯥꯔꯦ ꯍꯟꯗꯛꯇꯤ ꯃꯇꯥꯏ ꯃꯇꯥꯏ ꯀꯪꯉꯤꯁꯤꯅ ꯀꯪꯕ ꯌꯥꯎꯔꯤꯁꯦ ꯀꯩꯅꯣ ꯇꯧꯕꯗꯣ ꯅꯨꯡꯁꯥ ꯌꯥꯏꯕ ꯑꯗꯒꯤ ꯍꯦꯟꯃꯟꯕꯗꯣ ꯑꯁ ꯇꯧꯏꯖꯣ ꯅꯪ ꯆꯦꯔꯪꯗꯣ ꯍꯥꯟꯅ ꯂꯧꯊꯣꯛꯑꯣ ꯆꯦꯗꯣ ꯂꯥꯗꯣ ꯂꯧꯊꯣꯛꯑꯣ ꯃꯌꯥꯝꯁꯦ ꯑꯃꯨꯛꯇ ꯍꯥꯏꯐꯦꯠꯇ ꯑꯣꯠꯈꯥꯏ ꯌꯦꯡꯉꯤ ꯌꯥꯝ ꯀꯟꯅꯗꯤ ꯑꯣꯠꯂꯣꯏꯁꯤ ꯇꯧꯏꯖꯣ ꯐꯖꯩ ꯌꯥꯝꯅ ꯃꯌꯥꯝ ꯍꯧꯖꯤꯛ ꯍꯋꯥꯏꯖꯥꯔ ꯀꯟꯅ ꯌꯣꯝꯕ ꯂꯣꯏꯁꯤꯜꯂꯛꯑꯦ ꯀꯩꯅꯣ ꯇꯧꯔꯦ ꯄꯦꯛꯀꯤꯡ ꯀꯟꯅ ꯇꯧꯔꯤꯀꯣ ꯄꯦꯛꯀꯤꯡ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ ꯑꯗꯣ ꯉꯁꯤꯗꯤ ꯏꯟꯖꯥꯡ ꯅꯥꯄꯤ ꯑꯇꯣꯞꯄ ꯌꯥꯎꯗ꯭ꯔꯕꯅꯤ나 ꯑꯇꯣꯞꯄꯗꯤ ꯀꯨꯏꯅ ꯚꯤꯗꯤꯑꯣꯁꯦ ꯀꯨꯏꯅ ꯅꯝꯖꯔꯔꯣꯏꯒ ꯁꯦꯝ ꯁꯥꯕꯩꯁꯦ ꯀꯩꯒꯤꯅꯣꯗ ꯍꯋꯥꯏꯖꯥꯔ ꯈꯛꯇꯅꯤꯅ ꯆꯞ ꯃꯥꯟꯅꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯋꯥꯏꯖꯥꯔ ꯌꯣꯟꯕ ꯊꯣꯛꯂꯛꯑꯦ ꯊꯣꯏꯊꯣꯏꯁꯤ ꯃꯥ ꯅꯝꯗ ꯌꯥꯗꯦ ꯑꯗꯨꯒꯤ ꯄꯨꯔꯛꯆ ꯂꯩꯅꯤ ꯑꯩꯈꯣꯏ ꯍꯋꯥꯏꯖꯥꯔ ꯌꯣꯟꯕꯒꯤ ꯇꯤꯝꯁꯤ ꯌꯥꯝ ꯆꯥꯎꯊꯣꯛꯑꯕꯅꯤ ꯃꯤ ꯑꯃꯈꯛꯇꯅ ꯇꯝꯕ ꯐꯔꯛ ꯇꯥꯔꯦꯅ ꯍꯧꯖꯤꯛ ꯃꯦꯝꯕꯔ ꯍꯦꯟꯒꯠꯂꯦ ꯑꯗꯣ ꯉꯁꯤ ꯃꯤꯅꯤꯠ 4ꯗꯤ ꯆꯣꯟꯊꯔꯦꯀꯣ 5 ꯇꯥꯔꯅꯤ ꯃꯐꯝꯗ ꯌꯧꯕꯗ ꯄꯨꯡ 3 ꯍꯥꯏꯅꯕꯗꯣ 3ꯒ ꯃꯤꯅꯤꯠ 5 ꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝ ꯁꯥꯎꯅꯔꯝꯃꯅꯤ ꯃꯥ ꯁꯤ ꯅꯝꯗ ꯌꯥꯗꯦ ꯉꯁꯤꯒꯤ ꯄꯣꯠ ꯌꯣꯟꯗꯣꯏꯁꯦ ꯀꯔꯤ ꯋꯥꯈꯜ ꯈꯟꯒꯦ ꯉꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯗꯧ ꯃꯥꯜꯂꯦ ꯃꯊꯥ ꯌꯥꯝ ꯁꯥꯏꯌꯦ ꯀꯩꯒꯤ ꯃꯊꯥꯅꯣ ꯃꯤ ꯂꯩꯔꯝꯗꯦ ꯑꯗꯨꯗ ꯈꯪꯉꯅꯤ ꯃꯤ ꯂꯩꯔꯝꯃꯗꯤ ꯑꯩꯉꯣꯟꯗ ꯃꯤ 4 ꯂꯧꯒꯦ ꯍꯥꯏꯕ ꯌꯥꯎꯔꯦ ꯑꯗꯒꯤ 3-4 ꯂꯧꯒꯦ ꯌꯥꯎꯔꯦ ꯍꯧꯖꯤꯛ ꯌꯨꯝꯗꯒꯤ ꯂꯧꯈꯤꯕꯁꯨ ꯌꯥꯎꯔꯦ ꯍꯥꯏꯗꯤ ꯉꯥꯏ ꯉꯝꯗ꯭ꯔꯦꯅ ꯑꯁꯤꯗ ꯂꯩꯔꯝꯅꯤ ꯁꯤꯗꯅ ꯊꯣꯏꯊꯣꯏꯒ ꯃꯆꯦꯒ ꯂꯥꯛꯑꯦ ꯃꯦꯝꯕꯔ ꯆꯥꯎꯊꯣꯔꯛꯏꯅꯦ ꯑꯩꯈꯣꯏꯁꯦ
ꯍꯋꯥꯏꯖꯥꯔ ꯌꯥꯝ ꯌꯥꯝꯗꯕ ꯃꯦꯝꯕꯔꯗꯣ ꯄꯪꯆꯥꯎꯗ ꯆꯥꯎꯊꯣꯛ ꯂꯩꯔꯦ ꯍꯋꯥꯏꯖꯥꯔ ꯃꯁꯤꯡꯗꯤ ꯍꯦꯟꯒꯠꯇꯦ ꯍꯋꯥꯏꯖꯥꯔꯕꯨ ꯌꯣꯜꯂꯗꯤ ꯁꯤꯂꯥ ꯍꯥꯏꯕ ꯃꯤꯍꯨꯟ ꯍꯦꯛꯇ ꯇꯤꯡ ꯇꯤꯡ ꯂꯥꯎꯋꯦ ꯍꯥꯏꯗꯤ ꯑꯗꯨꯃꯛꯄꯨ ꯂꯩꯔꯝꯗ꯭ꯔꯒꯅ ꯉꯥꯏꯔ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯑꯔꯥꯛꯄ ꯐꯥꯔ ꯂꯣꯏꯔꯦ ꯑꯩꯈꯣꯏꯔꯣꯝꯒꯤ ꯆꯐꯨ ꯑꯣꯏꯔꯗꯤ ꯍꯋꯥꯏꯖꯥꯔ ꯂꯧꯒꯣꯅ ꯍꯦꯛꯇ ꯐꯥꯒꯗꯕꯅꯤ ꯈꯨꯠꯗꯥꯡ ꯄꯥꯏ ꯌꯥꯟꯒꯗꯕꯅꯤ ꯍꯋꯥꯏꯖꯥꯔ ꯂꯧꯗ꯭ꯔꯗꯤ ꯆꯠ ꯌꯥꯔꯣꯏꯅ ꯑꯗꯨ ꯌꯦꯡꯁꯦ ꯃꯤ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥꯅ ꯅꯍꯥꯟꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕꯗ ꯐꯠꯂꯣ ꯂꯥꯛꯄꯤꯕꯅꯦ ꯍꯧꯖꯤꯛ ꯃꯤ ꯑꯃꯗꯤ ꯅꯣꯛꯁꯜꯂꯛꯑꯦ ꯀꯅꯥꯅꯣꯁꯤ ꯌꯦꯡꯉꯁꯦ ꯑꯗꯣ ꯉꯁꯤ ꯃꯤꯅꯤꯠ 5 ꯊꯦꯡꯊꯈ꯭ꯔꯦꯀꯣ ꯁꯥꯎ ꯌꯥꯗꯦ ꯁꯦ ꯑꯣꯖꯥ ꯃꯌꯥꯝ ꯂꯥꯛꯄꯤꯔꯦ ꯑꯣꯖꯥ ꯀꯩꯅꯣꯗꯣ ꯍꯥꯞꯄꯣꯀꯣ ꯁꯦ ꯃꯤꯗꯤ ꯑꯗꯨ ꯉꯁꯤ ꯍꯋꯥꯏꯖꯥꯔꯁꯦ ꯀꯣꯟꯅꯗꯧ ꯃꯥꯟꯗꯦ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯑꯗꯣ ꯍꯣꯏ ꯍꯣꯏ ꯑꯣꯖꯥ ꯑꯩ ꯎꯍꯧꯗ꯭ꯔꯦ ꯋꯥꯔꯧꯕꯤ ꯌꯥꯗꯦꯀꯣ ꯃꯌꯥꯝ ꯌꯥꯝꯕꯁꯤꯗ ꯑꯣ ꯂꯧꯕꯤꯍꯧꯔꯣ ꯉꯁꯤ ꯍꯋꯥꯏꯁꯦ ꯀꯣꯟꯅꯗꯧ ꯃꯥꯟꯗꯦ ꯑꯩ ꯁꯨꯝ ꯈꯟꯕꯗ ꯉꯁꯤꯁꯦ ꯀꯣꯟꯅ ꯌꯥꯝ ꯀꯟꯅ ꯄꯥꯛꯀꯅꯤ ꯇꯨꯅꯤꯡꯈꯣꯛꯇꯣ ꯉꯁꯤ ꯈꯤꯇꯪ ꯃꯌꯥꯝ ꯃꯍꯥꯎ ꯌꯦꯡꯕꯤꯔꯣ ꯈꯖꯤꯛ ꯈꯖꯤꯛ ꯍꯥꯞꯆꯔꯕꯅꯤꯀꯣ ꯌꯣꯟꯕꯩ ꯅꯠꯇꯕꯗ ꯅꯥꯀꯨꯞꯄꯤꯁꯦ ꯃꯊꯪꯒꯤꯗ ꯄꯨꯊꯣꯔꯛꯀꯦ ꯅꯦꯛꯁ ꯍꯟꯗꯛ ꯁꯟꯗꯦꯗꯗꯤ ꯊꯣꯛꯂꯛꯄ ꯐꯔꯛ ꯇꯥꯔꯅꯤ ꯃꯊꯪꯒꯤꯗ ꯄꯨꯡ 5ꯗꯒꯤ lahoro hawai kona da man sa sa sar ara ara ko hana lobi horo ngasi khare yam o o tum taruka me mga da tholo ko oza lobi ro ba oh yam nuare mathang kainogi da handak mathang sande da phang mathang gi da di nakupi ka kai yabri ngi oza yam nuare oza lakpi bagi oh ya ya ha phone number nuare ko lakpi bagi mane numitu da di gyan men ta dre da na nahanjo akhoi chen gi bune ko ado ara arakpana dum phangi tamni upai leite hana hairaga jo atheng bala ko dudi yare thank you lakpi bagi thank you oh si da lobiro si da sila ngasai mari angang kaino haibado ꯂꯩꯇ꯭ꯔꯕꯣ mi hana booking torokpani ko sam phoina rakani bo jon bro as thank you hairo nang ngasai hawaja yoni na hai gidaina kamaina no ashe pudane na samu de fazabane ani ka ko ino piro ahum yengodana yar sum ichi ge amta leitraba ai akoy am jana mo leitre leitre bo sin ba ai ma
ꯑꯃꯨꯛ ꯂꯩꯍꯧꯗ꯭ꯔꯕ ꯃꯣꯏꯒꯤ ꯃꯥꯒꯤꯗꯤ ꯑꯍꯨꯝ ꯄꯤꯗꯣꯔꯦꯕꯀꯣ ꯃꯔꯤ ꯍꯥꯏꯕꯗꯒꯤ ꯑꯁꯤ ꯄꯣꯠ ꯈꯨꯌꯣꯟꯁꯦ ꯆꯍꯤ ꯑꯃ ꯆꯥꯟꯅꯗꯣꯔꯤꯗꯣ ꯑꯝꯇ ꯍꯧꯒꯁꯦ ꯑꯩ ꯏꯆꯟꯁꯤꯡꯁꯦ ꯄꯨꯡ 5ꯗꯩ ꯉꯥꯏꯔꯤꯅꯦ ꯀꯦꯃꯦꯔꯥ ꯅꯝ ꯆꯦꯟꯈ꯭ꯔꯦ ꯁꯤꯅꯦꯕ ꯌꯥꯝ ꯄꯥꯈꯠꯂꯤꯁꯦ ꯑꯩꯅꯗꯤ ꯍꯥꯏꯗꯤ ꯀꯦꯖꯤ 2ꯗꯤ ꯍꯦꯟꯕꯗ ꯑꯩꯉꯣꯟꯗ ꯌꯥꯝ ꯋꯥꯏꯑꯦꯕꯀꯣ ꯑꯗꯨꯒꯤꯗꯣ ꯉꯥꯅꯨ ꯐꯥꯎꯒꯤ ꯍꯥꯞꯄꯤ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯩ ꯉꯁꯤꯁꯦ ꯌꯨꯝꯗꯒꯤ ꯃꯤ ꯈꯔ ꯍꯥꯟꯅ ꯄꯨꯂꯞ ꯂꯧꯗ ꯌꯥꯔꯣꯏꯅ ꯄꯨꯔ ꯆꯠꯈ꯭ꯔꯦꯕ ꯍꯋꯥꯏꯖꯥꯔꯁꯦ ꯑꯗꯨꯒꯤ ꯈꯥꯝꯕꯁꯨ ꯌꯥꯗꯒꯨꯝ ꯌꯨꯝ ꯂꯥꯛꯑ ꯂꯧꯈ꯭ꯔꯕꯅꯤꯅ ꯅꯠꯇ꯭ꯔꯗꯤ ꯑꯗꯨꯐꯥꯎ ꯇꯣꯉꯥꯟꯅ ꯊꯝꯃꯝꯃꯕꯅꯤ ꯃꯤꯗꯨ ꯃꯨꯟꯅꯕ ꯐꯣꯟ ꯇꯧꯕꯅꯦ ꯁꯦ ꯑꯩꯈꯣꯏ ꯏꯆꯦꯁꯦ ꯐꯪꯗ꯭ꯔꯤꯌꯦ ꯃꯊꯪ ꯊꯦꯡꯅꯔꯁꯦ ꯃꯊꯪꯒꯤ ꯁꯟꯗꯦꯁꯦ ꯑꯝꯇ ꯌꯦꯡꯈꯤꯒꯦ ꯅꯥꯀꯨꯞꯄꯤꯁꯦ ꯅꯠꯇꯦ ꯅꯥꯀꯨꯞꯄꯤ ꯅꯍꯥꯟ ꯂꯦꯟꯈ꯭ꯔꯒꯅꯦ ꯃꯇꯝ ꯆꯪꯉꯤꯗꯅ ꯃꯥꯗꯤ ꯑꯗꯣ ꯍꯟꯗꯛ ꯁꯟꯗꯦ ꯌꯥꯔꯣꯏ ꯃꯊꯪꯒꯤꯒꯨꯝꯕꯗ ꯌꯦꯡꯒꯦ ꯅꯦꯛꯁ ꯇꯨ ꯅꯦꯛꯁ ꯑꯩꯈꯣꯏꯁꯦ ꯃꯊꯪꯁꯦ ꯂꯦꯞꯁꯤꯔꯅ ꯍꯥꯏꯐꯦꯠ ꯈꯟꯕꯅꯦꯕꯀꯣ ꯑꯗꯨ ꯃꯑꯣꯡ ꯌꯦꯡꯒꯦ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯔꯁꯦ ꯀꯩꯅꯣ ꯇꯧꯔꯁꯨ ꯑꯩ ꯑꯞꯗꯦꯠꯄꯨꯗꯤ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤꯕ ꯚꯤꯗꯤꯑꯣꯗ ꯃꯇꯝꯕꯨꯗꯤ ꯑꯩꯁꯨ ꯃꯣꯏꯒꯤ DMCCꯗꯣ ꯑꯗ ꯌꯥꯎꯋꯦꯕ ꯑꯗꯒꯤ ꯅꯝꯕꯔ ꯂꯧ ꯑꯣ ꯑꯩꯅꯁꯨ ꯈꯜꯂꯦꯕ ꯀꯅꯥꯗꯤ ꯂꯧꯑꯣꯏ ꯆꯥꯅꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯩꯅꯣꯁꯦ ꯊꯕꯛꯁꯦ ꯀꯌꯥꯝ ꯆꯤꯟꯒꯦꯕꯨ ꯄꯣꯠ ꯌꯣꯟꯕꯁꯦ ꯑꯃꯗ ꯑꯃꯨꯛ ꯌꯣꯟꯊꯣꯛꯈ꯭ꯔꯦꯗꯅ ꯑꯃꯗ ꯑꯃꯨꯛ ꯅꯪꯒꯤꯗꯣ ꯈꯤꯇꯪ ꯍꯟꯊꯔꯣ ꯃꯉꯣꯟꯗ ꯈꯔ ꯑꯃ ꯄꯤꯔꯁꯦꯅ ꯑꯔꯥꯡꯕꯒꯤ ꯊꯕꯛ ꯌꯥꯝ ꯀꯟꯅ ꯇꯧꯔꯤꯑꯕꯀꯣ ꯑꯗꯨꯒꯤ ꯑꯃꯨꯛ ꯆꯠꯂꯤꯅꯤ ꯑꯩꯈꯣꯏ ꯄꯣꯠ ꯌꯣꯟꯐꯝꯗꯨ ꯍꯧꯖꯤक ꯐꯥꯎꯕꯗ ꯑꯩꯈꯣꯏꯔꯣꯝꯒꯤ ꯃꯤ ꯂꯩꯔꯝꯃꯒꯗꯤ ꯏꯆꯣꯞ ꯆꯣꯞꯅꯗꯣꯏꯅꯤ ꯇꯧꯔꯤꯁꯦ ꯑꯩꯈꯣই ꯉꯁꯤꯗꯤ ꯃꯤꯅꯤꯠ 10 ꯐꯥꯗꯅ ꯂꯣꯏꯁꯟꯈ꯭ꯔꯦ ꯄꯣꯠ ꯌꯣꯟꯕꯁꯦ ꯀꯩꯅꯣꯅꯤ ꯑꯁꯦꯡꯕꯩꯗꯤ ꯃꯌꯥꯝꯅ ꯑꯗꯨ ꯌꯥꯝ ꯂꯥꯛꯑꯦ ꯈꯪꯉꯦ ꯅꯣꯏ ꯀꯩꯅꯣ ꯇꯧꯔꯒ ꯈꯔ ꯌꯥꯝ ꯂꯣꯟ ꯌꯥꯗ꯭ꯔꯕꯨꯗꯤ ꯍꯥꯏꯒꯅꯤꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯂꯣꯟꯅꯕ ꯄꯥꯇ꯭ꯔꯗꯨ ꯀꯩꯅꯣ ꯇꯧꯕꯩꯅꯦꯕ ꯂꯩꯇꯕꯅ ꯐꯔꯛ ꯌꯥꯝ ꯇꯥꯕ ꯃꯇꯝꯗꯣ ꯑꯗꯨꯒ ꯉꯁꯤꯁꯦ ꯍꯥꯟꯅ ꯊꯥꯖꯗꯕ ꯍꯥꯟꯅ ꯃꯁꯤꯡ ꯄꯥꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨ ꯀꯩꯅꯣ ꯇꯧꯕꯗꯒꯤ ꯄꯣꯠ ꯌꯣꯟꯕ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯌꯨꯝꯗꯒꯤ ꯑꯩꯈꯣই ꯄꯤꯗ ꯌꯥꯗꯕ ꯃꯤ ꯈꯔ ꯄꯤꯈ꯭ꯔꯦꯕꯀꯣ ꯄꯨꯈ꯭ꯔꯦꯕ ꯑꯗꯨꯗꯨꯅ ꯉꯁꯤꯗꯤ ꯃꯁꯤꯡꯗꯣ ꯈꯤꯇꯪ ꯍꯟꯊꯕ ꯍꯥꯏꯁꯦ ꯌꯥꯝ ꯍꯟꯊꯕꯗꯤ ꯅꯠꯇꯦꯗ 3-4 ꯈꯛꯇꯅꯦꯕ ꯍꯟꯊꯔꯤꯁꯦ ꯑꯩꯈꯣꯏꯒꯤꯁꯦ ꯑꯩꯈꯣꯏꯅ ꯌꯣꯟꯕꯩ ꯃꯍꯨꯠꯇ ꯂꯩꯈꯤꯕ ꯀꯥꯡꯕꯨꯗꯒꯤ ꯈꯤꯇꯪ ꯃꯨꯜꯍꯧꯒꯦꯅ ꯇꯧꯕꯅꯤ ꯍꯋꯥꯏꯖꯥꯔ ꯂꯩꯈꯤꯕ ꯃꯤꯗꯩ ꯃꯨꯜꯍꯧꯒꯦꯅ ꯇꯧꯔꯦ ꯑꯩꯈꯣꯏ ꯑꯇꯩꯒꯤ ꯀꯧꯕ ꯅꯠꯇꯦꯗ ꯉꯁꯥꯏ ꯕ꯭ꯂꯣꯛꯇ ꯌꯥꯎꯍꯧꯗꯦꯅ ꯑꯩꯅ ꯑꯣꯏꯅ ꯌꯣꯜꯂꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯔꯨꯔꯒ ꯌꯣꯜꯂꯨꯔꯒ ꯃꯌꯦꯛꯇꯒꯤ ꯆꯦꯜꯂꯛꯑꯦꯀꯣ ꯉꯁꯤꯁꯨ ꯑꯗꯣ ꯃꯌꯥꯝꯅꯗꯤ ꯁꯦ ꯁꯤꯂꯥ ꯑꯣꯏ ꯍꯥꯏꯍꯜꯂꯒꯦꯁꯦ ꯉꯁꯤꯗꯤ ꯑꯩ ꯏꯆꯥꯅꯨꯄꯤ ꯑꯍꯟꯁꯤꯁꯨ ꯄꯣꯠ ꯌꯣꯟꯕ ꯌꯥꯎꯔꯨꯔꯕꯅꯦ ꯑꯗꯣ ꯀꯩꯅꯣ ꯇꯧꯔꯒ ꯃꯊꯪ ꯍꯪꯉꯛꯀꯦ ꯃꯥꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯅ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯗꯣ ꯁꯤꯂꯥ ꯅꯪ ꯍꯥꯟꯅ ꯍꯥꯏꯔꯛꯑꯣ ꯉꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯄꯣꯠ ꯌꯣꯜꯂꯨꯕꯁꯦ ꯉꯁꯤꯁꯦ ꯉꯁꯤꯅ ꯍꯦꯟꯅ ꯁꯥꯊꯤꯕ꯭ꯔꯕ ꯆꯠꯈꯤꯕꯁꯤꯗꯅꯦ ꯑꯩꯗꯤ ꯑꯗꯨꯝ ꯊꯣꯛꯑꯝꯗꯥꯏꯗꯒꯤ ꯁꯤꯠꯀꯗ ꯁꯤꯠꯂꯣꯏꯗ꯭ꯔꯥ ꯁꯤꯗ ꯈꯜꯂꯦꯕꯀꯣ ꯆꯤꯟꯗꯗꯤ ꯍꯥꯏꯗꯣꯛꯇꯦꯕꯀꯣ ꯑꯗꯨꯒ ꯁꯤꯠꯄꯗꯤ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯃꯤ ꯃꯌꯥꯝ ꯉꯥꯏ ꯂꯩꯔꯝꯃꯦ ꯑꯗꯨꯗꯨꯒ ꯀꯣꯟꯅꯗꯕ ꯍꯦꯟꯃꯟꯈꯤꯗꯅ ꯏꯀꯥꯏꯕ ꯑꯃ ꯌꯥꯎꯔꯦ ꯑꯩꯗꯤ ꯑꯕꯦ ꯍꯋꯥꯏꯖꯥꯔ ꯌꯣꯟꯕ ꯑꯍꯥꯟꯕ ꯎꯁꯦ ꯀꯃꯥꯏꯅ ꯇꯧꯋꯦ ꯌꯥꯝ ꯊꯤꯅ ꯅꯣꯛꯅꯤꯡꯕꯗꯣ ꯑꯣꯏ ꯍꯥꯏꯕ ꯍꯥꯏꯗꯤ ꯃꯤꯒ ꯉꯥꯏꯔ ꯂꯩꯔꯝꯃꯒ ꯁꯠꯀ ꯂꯧꯅꯈꯤꯕꯗꯣ ꯑꯍꯥꯟꯕ ꯆꯠꯄꯗꯗꯤ ꯀꯩꯁꯨ ꯑꯁ ꯃꯤꯒ ꯂꯩꯔꯝꯒꯗ꯭ꯔꯅꯤ ꯀꯥꯏ ꯈꯜꯂꯦ ꯍꯥꯏꯕꯗꯣ ꯑꯗꯣ ꯃꯤ ꯂꯣꯏ ꯉꯥꯏ ꯂꯩꯔꯝꯃꯦ ꯐꯖꯅ ꯑꯗꯨꯅꯦ ꯑꯩꯈꯣꯏ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯀꯣꯟꯅꯗꯤꯀꯣ ꯑꯩꯈꯣꯏ ꯁꯤ ꯍꯋꯥꯏꯖꯥꯔ ꯌꯣꯟꯕꯁꯦ ꯃꯌꯥꯝꯅꯗꯤ ꯉꯥꯡꯅꯤꯡꯕ ꯑꯃ ꯂꯣꯏꯔꯝꯕꯅꯤ ꯍꯥꯏꯗꯤ ꯀꯣꯟꯅꯗꯤ ꯈꯪꯅ ꯑꯗꯨꯝ ꯈꯤꯇꯪ ꯄꯨꯊꯣꯛꯑ ꯈꯤꯇꯪ ꯄꯨꯊꯣꯛꯄ ꯅꯠꯇꯦꯕ ꯑꯩꯈꯣꯏꯒꯤꯗꯤ ꯁꯤꯁꯤꯗꯩ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯗꯕꯗꯣ ꯍꯥꯏꯗꯤ ꯃꯌꯣꯝ ꯉꯁꯤ 19ꯅꯦꯕ ꯑꯩꯈꯣꯏ ꯄꯨꯊꯣꯛꯄꯗо 19ꯁꯤꯗ ꯑꯃꯨꯛ ꯌꯨꯝꯁꯤꯗꯒꯤ ꯂꯝꯕꯤ ꯌꯧꯗ꯭ꯔꯤꯉꯩꯗ ꯌꯣꯟꯐꯝ ꯌꯧꯗ꯭ꯔꯤꯉꯩꯗ 4-5 ꯑꯃ ꯁꯠꯈ꯭ꯔꯦ ꯍꯥꯏꯗꯤ ꯍꯥꯟꯅ ꯂꯧꯊꯣꯛꯈ꯭ꯔꯦꯀꯣ ꯑꯗꯨꯒ ꯉꯔꯥꯡꯗꯩꯁꯨ ꯐꯣꯟ ꯇꯧꯔꯛꯄ ꯉꯔꯥꯡꯗꯩꯁꯨ ꯍꯥꯟꯅꯗꯩꯁꯨ ꯐꯣꯟꯁꯨ ꯃꯌꯥꯝ ꯇꯧꯕꯤꯔꯛꯑꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤꯗꯤ ꯁꯤꯗ 2 ꯂꯩꯕꯁꯤꯗ ꯍꯦꯟꯅ ꯂꯣꯟꯕꯁꯨ ꯉꯝꯗꯕ ꯑꯗꯣ ꯉꯁꯤ 15-16ꯇꯤ ꯀꯩꯅꯣ ꯇꯧꯔꯦ ꯃꯐꯝ ꯌꯧꯕꯗ 24-25ꯗꯤ ꯌꯧꯋꯦꯕꯀோ ꯑꯇꯩꯗꯤ ꯂꯝꯕꯤꯗ ꯈꯔ ꯑꯃ ꯍꯥꯟꯅ ꯁꯠꯍꯧꯔꯦꯗꯤ ꯂꯩꯍꯧꯔꯦ ꯍꯥꯏꯕꯅꯤꯀꯣ ꯑꯗꯨꯒ ꯀꯩꯅꯣꯗꯨꯁꯨ ꯍꯥꯏꯗꯤ ꯉꯁꯤꯁꯨ ꯐꯪꯅꯗꯗꯅ ꯃꯔꯨꯝ ꯀꯣꯟꯕꯤ ꯁꯥꯟꯅꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯑꯃꯗ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯒ ꯑꯁ ꯅꯪꯒꯤ 3 ꯂꯧꯕꯗꯣ 2ꯗꯪ ꯂꯧꯔꯣꯅ ꯑꯃꯨꯛ ꯂꯧꯁꯜꯍꯧꯕ ꯅꯪꯒꯤ 4 ꯂꯧꯕꯗꯣ 3ꯗꯪ ꯂꯧꯔꯣ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ 3 ꯂꯧꯕꯗꯨꯅ 2ꯗꯪ ꯂꯧꯔꯣ ꯇꯧꯔꯒ ꯃꯌꯥꯝꯁꯦ ꯈꯔ ꯌꯥꯅꯅꯕꯅ ꯑꯩꯈꯣꯏꯒꯤ ꯑꯃꯗ ꯑꯃꯨꯛ ꯍꯥꯞ ꯑꯃꯗ ꯑꯃꯨꯛ ꯂꯧꯊꯣꯛ ꯑꯃꯗ ꯑꯃꯨꯛ ꯍꯥꯞ ꯃꯔꯨꯝ ꯀꯣꯟꯕꯤ ꯁꯥꯟꯅꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯑꯗꯣ ꯃꯌꯥꯝꯅꯗꯤ ꯌꯥꯝ ꯀꯩꯅꯣ ꯇꯧꯕꯤꯔꯝꯃꯅꯤ ꯑꯗꯣ
matangi mayamna warobi ba kitang phanabana aigi ichanupi yaimana amuk moigi madom chagi kaino ama gift ama mu thare sidi ti phajai hai tare ana siji maga lairadi akhoi mayom ahum surani mayom ahum subadagidi hanadagidi kitang amuk kaino tawrani yam thorani mayam aduna mayamgi kitang ningba thungnaba amu honage purang amdraga jo ngamoi kiji ni dei ngamoi hangde ahum sudore ado khwai luba amna aingonda hoji cooker achobam ju lei diar akhoi cooker liter manga gi jidi kg amam den chandeba pungai mutan kam boi di kem kai di pungmam kam ani pungmam kam ba loi matune pressure tha do ko pung khara mu changani ani di asab na mu cham tho ani ade mu ha pa ko pa pung adum chaneba cooker dina ma achobo idina pulap kam gi ni ju na tab ko akhoi di khwai chaw ji liter manga ni ado mayamna sumaine yam nungsibiramni na kaidoge bu ngaru baksu ahum sure aduga kaino ju cooker ju liter 10 gi ama laurage aina aduga mayam gi sebaji kitang yabre yengage mayam kaino waru bidana bhaijari handaki kaino jine ko mathang dadi sidagi hena amuk yamna puthorani mayam nadi nganging banadi loiramani ado handaki je pangang ranu aitare ai chanu pi ju ngasi akhoi gi hawaja khuyon do da ngakhrabne haidi mayam na nungsi bi do ko aduga khwaidagi luba khwaidagi maru oiba matang na kaino bu ngasi gi paisa parje aingonda ngasi ti poche embo yaude ko kainom tanga he hoge paisa padringai da ai chanu pi je lakpadi yumdagi tuning kho khara pubire imana khara piri eba yumdagi ado akhoi gi di sida ju tharage he chari aduduna akhoi khakna chathokpai sarukudi ai ngasi hawaijar lobi bala iba ai youtube family kang de aina ngamjaba oina hawaijar do leiba meeting de ko tuning khok to khar hapchagrabne ba ado hawjik paisa parji khoi maru oba tangkak aingonda gp da lupa kano change 950 si matangi si matangi ni silana kwai nungai je nungai di pisa yamde ngasi pesa yamdra ba ngasi di pochom te yaudre jina pu budo ko pisa yamde 950 du da ata chonga yang khai tatre leista chatre yai gi do tha da natro lising ama chani yang khai sileng asi ado akhoi pot atai bam bu pudre adagi tuning khok tu ju kaino packet ahum mari di semtok pa yagadabne ko adu ju akhoi na dumaina packet waina adi ani ahum dang semtok puduna kaidoroni mi amma natra ani na pulap laigarni adu sorpudi la iba mayam do khajik khajik to ju chamin hauna bana dumaina mayam go share tong minagrabne akhoi aduna pochai ji ngasi di yona bada hawai jar khar khak tangai rabani na kaino tawre lising amaga chani yang khai silaba ko adudi ngasigi oina di mayam lupa lising ani amaga chani yang khai sile mathangi dadi khitang yamna puthoge paisa ji khitang yamna amuka no toroge natradi silagi sana sab ji khitang thengda gitare ai hanu na gitare adudi mayam lo sele ji ko video je bye thoi thoi ko thoi thoi na ngasai hawai ja yon bada kamaina launi bana ngasai hairam bada hairo papa da mayam hawai ja mayam hawaija lobiyo lupa yang khai hai natro mayam bye